Atopa tendak papo mana National Capital Delhi da Special Operations athabada Delhi Police na miyoi Bangladesh nationalist miyoi kungi mathakta fogat pangamkre hari masigi illegal Bangladesh nationalist sigi masigi case sigi matangna Ministry of Home Affairs na umbrella proof tawnak damakta sik tawkre haba wapama national media sing da phongnarakli Manipur top channel gi maikei gi maru ebi I pausing miyamna thamjari ahanbada Panam pausigi editorial master ki miyamna special content moina miyamna ahanbada thamjari Cheirak pi phamthui Lakliba March Nipani ki highway yauna Manipur gi lambi singna miyamna mausa gumna satok sinja halagani amadi yana na bathabuk thoram lakhona India ki Union Home Minister Amit Shah na Manipur gi governor da yathang tauthrakraba matungda awang bathaki mifam ama hokiba March marida governor na koba mifam da mari leinaba makok thongbu official kyana saruk yaduna khadakhibagi pausing miyam puna mangna khangnaram gani khali State sida sahi ani farak dawraba Kuki narco terrorist singna mitai singda satharakpa lal gi saithing nanglaba lamdam sigi miya maru oina mitai singna Home Minister gi wafam bu taram okpaga loina March nipan da mausagum highway singda satok sin tawningbagi mami sawna taraklabasu miyoibigi wakal sendaba terrorist ki thab kaya muk sathariba Kuki singnadi India lengak pu singna duna logi wangmada wafam kyam fongdokbagi mathakta India gi mayok thabak tawgani haina phone lathokpa laikri Nakala maramda Kuki singi mathong huktaba logi mayokta thabak tawgani haina phong na India lengak singnarakli basibu state asigi laipak masa taba India lengak ki lobu ikai khumnaba CSO singna Kuki thawong sing asi moral gi matungin athubda Cheirak pi phamthoi haina India lengak thangan khibagi pau tanarakli asigumba laipa amagi lobu singnaba sing asibu moral gi matungin Cheirak pi haudrabdi Manipur gi miyamna state asigi singi lam maruoina Kuki singna khundaba mafam singda India gi law satna handana thamba oina thokani haibgi wafam sing kyamuk maike kyadigi phongdongrakli amabu oiro Kuki narco terrorist singna mitai gi thawong sing asi makata na sathadanaba India lenga na logyoeba Cheirak pi phamthoi haina khali maramdi makhoi asi mi oirabasu sanga gi wakal senba asuma masakhangdaba furup kanglu oibigi thawong sathabasing oiba maramna yadi haba ma athuba matamna khanganbana India lenga ki afaba thawrang oigadaba mali haukiba kumja English ngani ga kungu humdugi me ahumdigi satharakpa lal sida kanana lal be heli amadi kanana sumano haibado haukiba matamna khanglamdrabasu ngasidi India lenga na mek singna khangdrabadi democracy satpa laipa ama oibigi wantok laitabaga samanare haibada haimam thokle khali maramdi haukibuni mikrani ki mamangda state asigi mitai gi khulngak pasingna India gi democracy bu ikai khumnaba oina state asigi governor gi yathang matung ina lon yadaba khulai sing matam khara pikhalaknaba khanganwigi matung ina yamlaba makhal makha kya gi khulai sing mari leinaba department sina ki balaikrabani maram aduna ngasi gi PR lairab state asida Lone yadaba wangang sangang sing maning tamna makata na ngang dana ba moral gi matungina haukiba numit kharani sid India lengak pu sing duna ngang kiba sing maru oina Kuki sing asibu moral gi matungina Cheirak pi phamthu heba panam pausi gi editorial meamda special content moina meamda hanbra thamjari amarom dana salagi mushroom unit maina thatok lambada sena ba sing ahak pa Cheirak pi yu elangmom projendro Haukiba March mapan amadi taragi lona behingda Laiden kabida leba salagi mushroom unit ama masakhang na basingna maina tumna thatok lambadu lamna masigi miyamna amadi lup singna senari basing thidokpiduna ahakpa Cheirak bibiu haina salai group of company gi mekedi gi thamlakli wapam masing asi Manipur Press Cup ki thangjing wala pangthokpa pawgi mifamda salai group of company gi managing director Elangbo Brajendro na phongdokhibani wana makatara duna haikibada Laiden kabida leba salai gi mushroom unit ama maina thadok lamba haibisi miyoibigi wakal sendraba miyoy singna hina lawi makoi singi mathakta lamdam asida leiriba miyamna amadi lup singna senariba miyoy sing thidok minaraga ahakpa Cheirak pibiu matam kharagi mamangdagi singum gi pothok sing marang kaina kaithel yonduna hotnarakpa sida kanagum miyoy kharana kalakpa mawongda mai thadok lamba haibisi lebak thibani Mushroom makalasi Japan gi technology sizinatuna Japanese singna laktuna mafam asida tongan mawngna semga sagatpa unit amani loinana lamdam asida hauji oiriba sarangnaba
ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄ ꯁꯤꯟꯃꯤꯠꯂꯣꯟꯗ ꯑꯃꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯃꯁꯔꯨꯝ ꯌꯨꯅꯤꯠ ꯁꯂꯥꯏ ꯒ꯭ꯔꯨꯞꯀꯤꯗꯃꯛꯇ ꯅꯠꯇꯦ, ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯕꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯁꯥꯒꯤ ꯃꯔꯅꯥꯏꯒꯤ ꯀꯥꯟꯅꯅꯕ ꯇꯧꯕ ꯅꯠꯇꯦ, ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯁꯤꯟꯃꯤꯠꯂꯣꯟꯗ ꯈꯔ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯇꯨꯔꯦꯜꯁꯤꯡ ꯀꯟꯅꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯗ ꯇꯨꯔꯦꯜꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕꯁꯤꯡ ꯌꯥꯎꯍꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯆꯦꯜ ꯀꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯕ ꯇꯨꯔꯦꯜꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡ ꯀꯌꯥꯗ ꯇꯨꯔꯦꯜꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯨꯔꯦꯜꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯦꯟꯇꯔ ꯐꯣꯔ ꯔꯤꯁꯔꯆ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯤꯇꯦꯟ ꯌꯨꯝꯅꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯌꯥꯝꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯃꯁꯨꯡ ꯀꯔꯝꯅ ꯇꯨꯔꯦꯜꯒꯤ ꯐꯤꯕꯝ ꯀꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯁꯦꯟꯇꯔ ꯐꯣꯔ ꯔꯤꯁꯔꯆ ꯑꯦꯟड ꯑꯦꯗꯚꯣꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯣꯛꯇꯥꯛ ꯐꯤꯁꯔꯤꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯒꯣ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯖꯦꯇꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯆꯦꯜ ꯑꯁꯤ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯎꯃꯪ ꯋꯥꯃꯪ ꯀꯟꯕ ꯍꯥꯏꯕꯁꯤꯁꯨ ꯇꯨꯔꯦꯜ ꯀꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗ ꯇꯨꯔꯦꯜ ꯀꯟꯕꯗ ꯄꯥꯠꯁꯨ ꯀꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯤꯔꯣꯝ ꯔꯥꯖꯀꯦꯇꯅꯆꯤꯡꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯗ꯭ꯔꯥꯏꯕ ꯄꯟꯖꯥꯕ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯃꯨꯛꯇ ꯂꯦꯞꯇꯅ ꯔꯦꯗꯁꯤꯡ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯁꯤꯟꯕ ꯊꯨꯡꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯗ꯭ꯔꯥꯏꯕꯀꯤ ꯁꯔꯨꯛ ꯑꯣꯏꯅ ꯄꯟꯖꯥꯕ ꯄꯨꯂꯤꯁꯅ ꯉꯔꯥꯡꯁꯨ ꯃꯐꯝ 590 ꯍꯦꯟꯕꯗ ꯔꯦꯗꯁꯤꯡ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ 119 ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯊꯥꯔꯒ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯒꯠꯈꯤꯕ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯃꯁꯤꯡ 1,900 ꯍꯦꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯑꯔꯄꯤꯠ ꯁꯨꯀ꯭ꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯗ꯭ꯔꯥꯏꯕꯀꯤ ꯁꯔꯨꯛ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 593ꯗ ꯔꯦꯗꯁꯤꯡ ꯆꯠꯊꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯔꯦꯗꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ 119 ꯐꯥꯕꯒ ꯂꯣꯏꯅꯅ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯥꯈꯤꯕ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯃꯁꯤꯡ 1,900 ꯍꯦꯜꯂꯤ꯫ ꯉꯔꯥꯡ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 1,833, ꯇꯦꯕ꯭ꯂꯦꯠ ꯏꯟꯖꯦꯛꯁꯟ 4,739 ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,47,000 ꯐꯒꯠꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯤꯖꯤꯄꯤꯅ ꯍꯥꯏꯈꯤ, ꯉꯔꯥꯡ ꯅꯣꯡꯃ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯄꯔꯁꯅꯦꯜ 1,700 ꯍꯦꯟꯕꯅ ꯁꯥꯕ ꯄꯨꯂꯤꯁ ꯇꯤꯝ 250 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 759 ꯆꯦꯛ ꯇꯧꯈꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯗꯤꯖꯤꯄꯤ ꯒꯧꯔꯕ ꯌꯥꯗꯕꯀꯤ ꯗꯥꯏꯔꯦꯛꯁꯟ ꯃꯇꯨꯡꯏꯟꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯄꯟꯖꯥꯕꯇꯒꯤ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯨꯠꯊꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯁꯨꯀ꯭ꯂꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯖꯅꯋꯥꯔꯤ 31ꯗ ꯄꯟꯖꯥꯕꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯒꯋꯟꯠ ꯃꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯊꯥ 3ꯒꯤ ꯃꯇꯝ ꯊꯥꯈꯤꯕꯅꯤ꯫ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯑꯣꯏ 5ꯅ ꯁꯥꯕ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯁꯨꯀ꯭ꯂꯥꯅ ꯍꯥꯏꯈꯤ, ꯃꯈꯣꯏꯅ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯌꯣꯟꯕ ꯊꯤꯡꯅꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯌꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯅꯣꯔꯝꯁ ꯑꯃꯁꯨꯡ ꯔꯦꯒꯨꯂꯦꯁꯟꯁꯤꯡ ꯉꯥꯛꯍꯟꯅꯕ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯗꯤꯁꯇ꯭ꯔꯤꯛ 5 ꯐꯇꯦꯍꯒꯔ ꯁꯥꯍꯤꯕ, ꯂꯨꯙꯤꯌꯥꯅꯥ ꯔꯨꯔꯦꯜ, ꯂꯨꯙꯤꯌꯥꯅꯥ ꯊꯥꯅꯥ ꯑꯃꯁꯨꯡ ꯃꯥꯂꯦꯀꯣꯇꯥꯗ ꯂꯩꯕ ꯍꯤꯗꯥꯛ ꯌꯣꯟꯕ ꯗꯨꯀꯥꯟ 239ꯁꯨ ꯆꯦꯛ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯑꯦꯑꯦꯄꯤ ꯒꯚꯔꯟꯃꯦꯟꯠꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯎꯕ ꯐꯪꯂꯤ ꯍꯥꯏꯅ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯑꯦꯑꯦꯄꯤ ꯄꯟꯖꯥꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯟ ꯑꯔꯣꯔꯥꯅ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫